Lengsinbiro, Loktak Girls Hostel, Sangaiprou Airport Road, Impal West, Manipur. Loinana, admission hangdukchare 2024 yoina, class 11 amadi 12 kidama. Mapamasigi hena khudong saba singdi. Masak maming lerba school gi expert lecture singna, residential coaching classes logjagani. Separate room pamba mahiroi singi oina, miyoi ani amasung miyoi marigi oiba room leijagani. Nil khongma maphamdagi lapna leiraba mahiroi singna. Ingna chingna larik pabada khudong chaba mafam oiri. Yamna hygienic oina mess sap tawjagani. Hostel manungda library gi room leijari. Arapa amasung anakpa school singda tamba mahiroi singi band gi service leijagani. Tongan ba facilities singi akupa marol gi dama Sangaiprou land for opposite Iskon Mandir da leiba Loktak Girls Hostel da lakpiduna khangbiraba yagani. Akupa marol gi dama call tobiyu 8837045609 loinana 7005169262 Kaubiraganu Mahiroi Singidamak Yamna Kudong Saba Mapamamani Loktak Girls Hostel Sangaiprou Airport Road Impal West Manipur